ꯑꯍꯥꯟꯕꯗ ꯍꯛꯁꯦꯜꯒꯤ ꯄꯥꯎꯗꯝ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯀꯔꯤꯒꯨꯝꯕ ꯈꯨꯗꯣꯡꯆꯥꯗꯕ ꯈꯔ ꯂꯩꯕꯗꯒꯤ ꯚꯤꯗꯤꯑꯣ ꯆꯥꯡ ꯅꯥꯏꯅ ꯊꯥꯒꯠꯄ ꯉꯝꯈꯤꯗꯔꯦ꯫ ꯃꯁꯤꯒꯤꯗꯃꯛ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯉꯁꯤꯒꯤ ꯇꯣꯄꯤꯛ ꯑꯁꯤꯗꯤ ꯏꯟꯁꯨꯂꯤꯟ ꯀꯥꯞꯂꯕ ꯃꯇꯨꯡ ꯀꯔꯤꯒꯤꯗꯃꯛ ꯁꯨꯒꯔ ꯑꯁꯤ ꯑꯗꯨꯝ ꯋꯥꯡꯂꯤꯕꯅꯣ? ꯅꯍꯥꯛꯅ ꯏꯟꯁꯨꯂꯤꯟ ꯀꯥꯞꯂꯕ ꯃꯇꯨꯡꯗ ꯅꯍꯥꯛꯀꯤ ꯕ꯭ꯂꯗ ꯁꯨꯒꯔ ꯋꯥꯡꯅ ꯂꯩꯕ ꯊꯦꯡꯅꯕ꯭ꯔꯥ? ꯀꯔꯤꯒꯨꯝꯕ ꯋꯥꯡꯂꯕꯗꯤ ꯃꯁꯤꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯌꯥꯏ꯫ ꯑꯗꯨꯕꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯇꯧꯕꯤꯒꯅꯨ, ꯃꯔꯝꯁꯤꯡ ꯑꯗꯨ ꯁꯨꯒꯥꯏꯅ ꯍꯥꯏꯖꯒꯦ꯫ ꯑꯍꯥꯟꯕꯗ ꯏꯟꯁꯨꯂꯤꯟꯒꯤ ꯃꯔꯝꯗ ꯈꯪꯁꯤ꯫ ꯏꯟꯁꯨꯂꯤꯟ ꯑꯁꯤ ꯄꯦꯟꯀ꯭ꯔꯤꯁꯅ ꯁꯦꯝꯕ ꯍꯣꯔꯃꯣꯟ ꯑꯃꯅꯤ꯫ ꯏꯟꯁꯨꯂꯤꯟꯅ ꯏꯗ ꯌꯥꯎꯔꯤꯕ ꯁꯨꯒꯔꯕꯨ ꯍꯛꯆꯥꯡꯒꯤ ꯁꯦꯜꯁꯤꯡꯗ ꯆꯠꯄꯗ ꯃꯇꯦꯡ ꯄꯥꯡꯏ, ꯑꯗꯨꯒ ꯁꯦꯜꯁꯤꯡ ꯑꯁꯤꯅ ꯁꯨꯒꯔꯁꯤꯡ ꯑꯁꯤꯕꯨ ꯏꯅꯔꯖꯤ ꯑꯣꯏꯅ ꯁꯤꯖꯤꯟꯅꯩ꯫ ꯀꯔꯤꯒꯨꯝꯕ ꯅꯍꯥꯛꯀꯤ ꯍꯛꯆꯥꯡꯅ ꯏꯟꯁꯨꯂꯤꯟ ꯃꯇꯤꯛ ꯆꯥꯅ ꯁꯦꯝꯕ ꯉꯝꯗ꯭ꯔꯕ ꯅꯠꯇ꯭ꯔꯒ ꯅꯍꯥꯛꯀꯤ ꯁꯦꯜꯁꯤꯡꯅ ꯃꯁꯤꯒꯤ ꯔꯦꯁꯄꯣꯟꯁ ꯇꯧꯗ꯭ꯔꯕꯗꯤ ꯁꯨꯒꯔꯁꯤꯡ ꯑꯗꯨ ꯏꯗ ꯌꯥꯎꯗꯨꯅ ꯂꯩꯔꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯤꯑꯣꯏ ꯈꯔꯗꯤ ꯃꯈꯣꯏꯒꯤ ꯕ꯭ꯂꯗ ꯁꯨꯒꯔ ꯍꯟꯊꯍꯟꯕꯗ ꯃꯇꯦꯡ ꯄꯥꯡꯅꯕ ꯏꯟꯁꯨꯂꯤꯟ ꯀꯥꯞꯄ ꯗꯔꯀꯥꯔ ꯑꯣꯏ꯫ ꯃꯔꯝ ꯑꯗꯨꯅ ꯏꯟꯁꯨꯂꯤꯟꯅ ꯅꯍꯥꯛꯀꯤ ꯁꯨꯒꯔ ꯍꯟꯊꯍꯜꯂꯤ, ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯏꯟꯁꯨꯂꯤꯟ ꯀꯥꯞꯂꯕ ꯃꯇꯨꯡꯗꯁꯨ ꯁꯨꯒꯔꯒꯤ ꯆꯥꯡ ꯋꯥꯡꯅ ꯂꯩ꯫ ꯃꯁꯤ ꯀꯔꯤꯒꯤꯗꯃꯛ ꯑꯣꯏꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯌꯦꯡꯁꯤ꯫ ꯑꯍꯥꯟꯕꯗ, ꯅꯍꯥꯛꯅ ꯏꯟꯁꯨꯂꯤꯟꯒꯤ ꯆꯥꯡ ꯅꯦꯝꯅ ꯂꯧꯔꯝꯕ ꯌꯥꯏ꯫ ꯈ꯭ꯋꯥꯏꯗꯒꯤ ꯏꯆꯝ ꯆꯝꯕ ꯀꯃꯟ ꯑꯣꯏꯕ ꯃꯔꯝ ꯑꯃꯅ ꯏꯟꯁꯨꯂꯤꯟꯒꯤ ꯆꯥꯡ ꯆꯞ ꯆꯥꯅ ꯀꯥꯞꯇꯕ꯫ ꯃꯤꯑꯣꯏꯕꯒꯤ ꯍꯛꯆꯥꯡ ꯑꯁꯤ ꯑꯃꯒ ꯑꯃꯒ ꯇꯣꯉꯥꯜꯂꯤ꯫ ꯀꯔꯤꯒꯨꯝꯕ ꯏꯟꯁꯨꯂꯤꯟꯒꯤ ꯗꯣꯁ ꯑꯁꯤ ꯌꯥꯝꯅ ꯅꯦꯝꯂꯕꯗꯤ ꯅꯍꯥꯛꯀꯤ ꯕ꯭ꯂꯗ ꯁꯨꯒꯔ ꯍꯟꯊꯔꯛꯂꯣꯏ꯫ ꯈꯨꯗꯝ ꯑꯣꯏꯅ, ꯅꯍꯥꯛꯅ ꯆꯥꯛ, ꯕ꯭ꯔꯦꯗ ꯑꯃꯗꯤ ꯑꯍꯥꯎ ꯑꯊꯨꯝ ꯌꯥꯝꯅ ꯆꯥꯁꯤꯜꯂꯒ ꯏꯟꯁꯨꯂꯤꯟꯒꯤ ꯗꯣꯁꯅ ꯅꯦꯝꯅ ꯂꯧꯔꯕꯗꯤ ꯁꯨꯒꯔꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯊꯨꯒꯥꯏꯕ ꯉꯝꯂꯣꯏ꯫ ꯃꯔꯝ ꯑꯗꯨꯅ ꯗꯣꯛꯇꯔꯁꯤꯡꯅ ꯃꯇꯝ ꯃꯇꯝꯒꯤ ꯑꯣꯏꯅ ꯅꯍꯥꯛꯀꯤ ꯏꯟꯁꯨꯂꯤꯟꯒꯤ ꯗꯣꯁꯁꯤꯡ ꯑꯗꯨ ꯁꯦꯝꯗꯣꯛꯏ꯫ ꯅꯍꯥꯛꯀꯤ ꯍꯛꯆꯥꯡꯅ ꯆꯤꯟꯖꯥꯛ, ꯁꯥꯖꯦꯜ, ꯋꯥꯈꯜꯒꯤ ꯑꯋꯥꯕ ꯄꯨꯝꯅꯃꯛ ꯍꯣꯡꯍꯟꯕ ꯗꯔꯀꯥꯔ ꯑꯣꯏ꯫ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯅꯍꯥꯛꯀꯤ ꯗꯣꯛꯇꯔꯒꯤ ꯄꯥꯎꯇꯥꯛ ꯉꯥꯛꯅ ꯆꯠꯀꯗꯕꯅꯤ꯫ ꯅꯍꯥꯛꯀꯤ ꯏꯟꯁꯨꯂꯤꯟꯒꯤ ꯗꯣꯁ ꯑꯗꯨ ꯅꯍꯥꯛ ꯅꯁꯥ ꯅꯇꯣꯝꯇ ꯍꯣꯡꯂꯣꯏꯗꯕꯅꯤ꯫ ꯑꯅꯤꯁꯨꯕꯗ, ꯏꯟꯁꯨꯂꯤꯟ ꯔꯦꯖꯤꯁꯇꯦꯟꯁ꯫ ꯑꯇꯣꯞꯄ ꯑꯆꯧꯕ ꯃꯔꯝ ꯑꯃꯗꯤ ꯏꯟꯁꯨꯂꯤꯟ ꯔꯦꯖꯤꯁꯇꯦꯟꯁꯅꯤ, ꯍꯥꯏꯕꯗꯤ ꯅꯍꯥꯛꯀꯤ ꯍꯛꯆꯥꯡꯗ ꯏꯟꯁꯨꯂꯤꯟ ꯂꯩꯅ ꯂꯩꯅ ꯅꯍꯥꯛꯀꯤ ꯁꯦꯜꯁꯤꯡꯅ ꯃꯁꯤꯗ ꯔꯦꯁꯄꯣꯟꯁ ꯇꯧꯗꯕꯗꯨꯕꯨꯅꯤ꯫ ꯈꯨꯗꯝ ꯑꯣꯏꯅ, ꯑꯆꯨꯝꯕ ꯁꯣꯖꯩ ꯑꯃꯅ ꯊꯣꯡ ꯍꯥꯡꯗꯣꯛꯅꯕ ꯍꯣꯠꯅꯕꯗ ꯁꯣ ꯑꯗꯨ ꯖꯥꯝ ꯊꯣꯛꯇꯨꯅ ꯍꯥꯡꯕ ꯉꯝꯗꯕꯒꯨꯝꯕꯅꯤ꯫ ꯏꯟꯁꯨꯂꯤꯟ ꯔꯦꯖꯤꯁꯇꯦꯟꯁ ꯑꯁꯤ ꯑꯔꯨꯝꯕ ꯍꯦꯟꯕ, ꯇꯥꯏꯞ 2 ꯗꯥꯏꯕꯦꯇꯤꯁ ꯂꯩꯕ ꯅꯠꯇ꯭ꯔꯒ ꯑꯦꯛꯁꯔꯁꯥꯏꯖ ꯇꯧꯗꯕ ꯃꯤꯑꯣꯏꯁꯤꯡꯗ ꯌꯥꯝꯅ ꯊꯣꯛꯏ꯫ ꯅꯍꯥꯛꯅ ꯏꯟꯁꯨꯂꯤꯟ ꯔꯦꯖꯤꯁꯇꯦꯟꯁ ꯑꯣꯏꯕ ꯃꯇꯝꯗ ꯅꯍꯥꯛꯀꯤ ꯍꯛꯆꯥꯡꯅ ꯅꯍꯥꯛꯀꯤ ꯁꯨꯒꯔ ꯑꯗꯨ ꯍꯟꯊꯍꯟꯅꯕ ꯅꯣꯔꯃꯦꯜꯗꯒꯤ ꯍꯦꯟꯅ ꯏꯟꯁꯨꯂꯤꯟ ꯃꯊꯧ ꯇꯥꯏ꯫ ꯈꯨꯗꯝ ꯑꯣꯏꯅ, ꯅꯍꯥꯛꯀꯤ ꯍꯛꯆꯥꯡꯅ ꯀꯟꯅ ꯍꯣꯠꯅꯔꯕꯁꯨ ꯃꯩ ꯃꯨꯠꯊꯠꯅꯕ ꯏꯁꯤꯡ ꯍꯩꯖꯤꯟꯕꯗ ꯏꯁꯤꯡꯒꯤ ꯆꯥꯡ ꯋꯥꯠꯄꯅ ꯃꯩ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯆꯥꯛꯄꯒꯨꯝꯕꯅꯤ꯫ ꯑꯍꯨꯝꯁꯨꯕꯗ, ꯃꯇꯝ ꯆꯥꯗꯅ ꯏꯟꯁꯨꯂꯤꯟ ꯀꯥꯞꯄ꯫ ꯕ꯭ꯂꯗ ꯁꯨꯒꯔꯅ ꯍꯥꯟꯅ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯏꯟꯁꯨꯂꯤन ꯀꯥꯞꯄ ꯇꯥꯔꯕꯗꯤ ꯏꯟꯁꯨꯂꯤꯟꯒꯤ ꯃꯊꯧ ꯇꯧꯔꯛꯇꯕ ꯌꯥꯏ꯫ ꯈꯨꯗꯝ ꯑꯣꯏꯅ ꯅꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯆꯥꯁꯤꯟ ꯊꯛꯆꯤꯜꯂꯕ ꯃꯇꯨꯡ ꯃꯤꯅꯤꯠ 30ꯃꯨꯛ ꯂꯩꯔꯒ ꯏꯟꯁꯨꯂꯤꯟ ꯀꯥꯞꯄ ꯇꯥꯔꯕꯗꯤ ꯏꯟꯁꯨꯂꯤꯟꯒꯤ ꯃꯊꯧ ꯑꯗꯨ ꯇꯞꯄ ꯌꯥꯏ꯫ ꯃꯔꯝ ꯑꯗꯨꯅ ꯗꯣꯛꯇꯔꯒꯤ ꯑꯦꯗꯚꯥꯏꯁ ꯃꯇꯨꯡ ꯏꯟꯅ ꯆꯥꯛꯆꯥꯃꯥꯡꯗ ꯏꯟꯁꯨꯂꯤꯟ ꯀꯥꯞꯄ ꯑꯁꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ꯫ ꯃꯔꯤꯁꯨꯕꯗ, ꯃꯇꯝ ꯂꯣꯏꯔꯕ ꯅꯠꯇ꯭ꯔꯒ ꯐꯠꯇꯕ ꯏꯟꯁꯨꯂꯤꯟ꯫ ꯏꯟꯁꯨꯂꯤꯟꯒꯤ ꯄꯦꯟ ꯅꯠꯇ꯭ꯔꯒ ꯏꯟꯁꯨꯂꯤꯟ ꯍꯥꯞꯂꯤꯕ ꯚꯤꯌꯦꯜ ꯅꯠꯇ꯭ꯔꯒ ꯕꯣꯇꯜ ꯑꯗꯨ ꯃꯩꯁꯥ ꯐꯪꯕ ꯅꯠꯇ꯭ꯔꯒ ꯑꯦꯛꯁꯄꯥꯌꯔ ꯑꯣꯏꯔꯕꯗꯤ ꯍꯥꯏꯔꯤꯕ ꯏꯟꯁꯨꯂꯤꯟ ꯑꯗꯨ ꯃꯊꯧ ꯇꯧꯔꯛꯇꯕ ꯌꯥꯏ꯫ ꯏꯟꯁꯨꯂꯤꯟ ꯑꯁꯤ ꯁꯤꯖꯤꯟꯅꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯐ꯭ꯔꯤꯖꯇ ꯍꯥꯞꯆꯤꯟꯗꯨꯅ ꯐꯖꯅ ꯊꯝꯒꯗꯕꯅꯤ꯫ ꯍꯦꯛ ꯁꯤꯖꯤꯟꯅꯕ ꯍꯧꯈ꯭ꯔꯕꯗꯤ ꯍꯞꯇꯥ ꯈꯔꯒꯤ ꯃꯅꯨꯡꯗ ꯁꯤꯖꯤꯟꯅꯅꯕ ꯍꯣꯠꯅꯒꯗꯕꯅꯤ, ꯑꯗꯨꯒ ꯌꯥꯝꯅ ꯁꯥꯕ ꯅꯠꯇ꯭ꯔꯒ ꯑꯏꯪꯕ ꯇꯦꯝꯄꯦꯔꯦꯆꯔꯗ ꯊꯝꯂꯣꯏꯗꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯐꯠꯇꯕ ꯏꯟꯁꯨꯂꯤꯟ ꯑꯁꯤ ꯌꯦꯡꯕꯗ ꯐꯅ ꯎꯕ ꯌꯥꯏ, ꯑꯗꯨꯕꯨ ꯃꯁꯤꯅ ꯃꯊꯧ ꯐꯖꯅ ꯇꯧꯔꯣꯏ, ꯑꯗꯨꯒ ꯁꯨꯒꯔꯁꯨ ꯋꯥꯡꯅ ꯑꯗꯨꯝ ꯂꯩꯒꯅꯤ꯫ ꯃꯉꯥꯁꯨꯕꯗ, ꯁ꯭ꯇ꯭ꯔꯦꯁ ꯑꯃꯁꯨꯡ ꯑꯅꯥꯕ ꯂꯩꯕꯁꯤꯡ꯫ ꯅꯍꯥꯛꯀꯤ ꯍꯛꯆꯥꯡꯅ ꯁ꯭ꯇ꯭ꯔꯦꯁ ꯑꯃꯁꯨꯡ ꯑꯅꯥꯕ ꯂꯥꯛꯄ ꯃꯇꯝꯗ ꯕ꯭ꯂꯗ ꯁꯨꯒꯔ ꯍꯦꯟꯒꯠꯍꯜꯂꯤꯕ ꯍꯣꯔꯃꯣꯟꯁꯤꯡ ꯊꯥꯗꯣꯛꯇꯨꯅ ꯔꯤꯑꯦꯛ ꯇꯧꯏ꯫ ꯅꯍꯥꯛꯅ ꯐꯤꯚꯔ ꯅꯠꯇ꯭ꯔꯒ ꯂꯣꯛ ꯊꯨꯡꯕ ꯅꯠꯇ꯭ꯔꯒ ꯑꯦꯛꯖꯥꯝꯒꯤ, ꯊꯕꯛꯀꯤ ꯅꯠꯇ꯭ꯔꯒ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯁ꯭ꯇ꯭ꯔꯦꯁ ꯂꯩꯕ ꯑꯣꯏꯔꯕꯗꯤ ꯏꯟꯁꯨꯂꯤꯟ ꯀꯥꯞꯂꯕꯁꯨ ꯕ꯭ꯂꯗ ꯁꯨꯒꯔ ꯋꯥꯡꯕ ꯌꯥꯏ꯫ ꯃꯔꯝ ꯑꯗꯨꯅ ꯗꯣꯛꯇꯔꯁꯤꯡꯅ ꯅꯥꯔꯤꯉꯩꯒꯤ ꯃꯅꯨꯡꯗ ꯏꯟꯁꯨꯂꯤꯟꯒꯤ ꯆꯥꯡ ꯍꯦꯟꯅ ꯀꯥꯞꯅꯕ ꯍꯥꯏꯔꯛꯄ ꯌꯥꯏ꯫ ꯃꯔꯨꯑꯣꯏꯕ ꯑꯃꯅ, ꯅꯍꯥꯛꯅ ꯑꯅꯥꯕ ꯑꯃ ꯂꯩꯕꯒ ꯂꯣꯏꯅꯅ ꯁꯨꯒꯔ ꯋꯥꯡꯂꯕꯗꯤ ꯗꯣꯛꯇꯔꯒ ꯇꯥꯟꯅꯕꯤꯌꯨ꯫ ꯇꯔꯨꯛꯁꯨꯕꯗ, ꯑꯔꯥꯟꯕ ꯆꯤꯟꯖꯥꯛꯁꯤꯡ ꯆꯥꯕ꯫
Nahakna sariba chinjaksing asina nahakki blood sugar da effect yamna pi. Sini yamna yawa chinjaksing athum ahau soda amasung process tawraba snack singna nahakki blood sugar yamna thuna hengat halli. Carbohydrate ki sang wangna yawa chak bread amasung alu yamna chabana sugar ki chang hengat halli. Kariguma nahakki chinjak adu insulin amasung exercise ka loinana balance tawdrabadi nahakki sugar adu wangna laigani. Maram aduna balance oiba chinjak sing sabiyu sugar ki chang hanthanaba fiber protein amasung haksang phaba fat sing sabiyu. Taret subada exercise tawba watpa. Exercise tawbana insulin hena phana thabak tawbada mating pangi. Minutes kun phawbadang chetbana nahakki blood sugar hanthanba ngammi. Adubo nahangna chathok chasin natraga exercise tawdrabadi nahakki insulin adu mawong chumna thabak tawba ngamdaba yai. Nahakki haksang adu hena resistance oidai. Numit khudingi light movement natraga exercise khara tawgadabani masina nahakki haksangda sugar hena effective oina sijinabada mateng pangi. Nipal subada hormone ge ahongba lakpa. Hormone singna nahakki blood sugar da sokhalli. Kudam oina inkhalakpa matam, mirolingai matam, amati khap thagi khongkap lakpa matam da hormone ki chang hongi. Ahongba sing asina insulin asi effective oibi ki chang hantahali. Maru oina nupi singda masina insulin kaplabasu sugar ki chang hengalakpa yai. Tumit kudingi sugar check tawiyu ahongba urabadi doctor ga tanabiyu. Mapal subda dawn phenomenon. Dawn phenomenon haibasi breakfast sadringa ki mamang ayuk anganbada blood sugar ki chang wangba adubani. Nahakki haksangna chawrakna ayuk ki pung ahum dagi nipan phawgi manung nahakko haugatnaba hormone sing thadurei. Aduga masina blood sugar su wanghalli. Kariguma matamda bedtime ki insulin kapa sinasu masi control tawba ngamde. Maram aduna nahakki numidangi matamda kapa insulin adu semdok semjin tawba natraga sabagi matam hongdopagi matangda nahakki doctor da hangbiyu. Nahakna tawba yaba thabak sing. Housing nahangna insulin kaplaba matungdasu blood sugar wangkhalakpa yabagi maram kaya khangle. Aduna adomna tawgadaba thabak sing amuk yengsi. Ahanbada insulin gi chang chapchana kappa. Ani subada afaba chinjak sing chang amada chaba. Ahum subada chang naina hakchang sajel tawba. Mari subada insulin mafam jana thamba aduga expiry date check tawba. Manga subada stress manage tawba amadi matik chana tumba. Taruk subada nahakki insulin gi chang adu darkar gi matung ina semdok semjin tawnaba doctor singa tanaba. Blood sugar diary ama thambiyu nahakki chabagi chang matam insulin gi dose stress anaba sing amasung activity sing isinbiyu masina nahakki doctor na nahakki pattern sing khangba amasung nahakki plan sing semdok semjin tawbada mating pangani. Asigidi matang asida losinjare matangi video da amuk thengnarase. Thank you.